ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯌꯥꯝꯅ ꯂꯥꯏꯔꯔꯕ ꯃꯆꯥꯅꯤ ꯂꯥꯏꯔꯅ ꯍꯧꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯈꯔ ꯌꯥꯝꯖꯟꯕꯀꯣ ꯅꯨꯄꯥ ꯉꯥꯛꯇ ꯑꯩꯈꯣꯏ ꯗꯔꯖꯟ ꯇꯪꯈꯥꯏ ꯑꯃ ꯑꯣꯏꯕꯖꯥꯠꯅꯤꯗ ꯑꯗ ꯃꯥꯅ ꯃꯔꯛꯁꯤꯗ ꯃꯥꯅ ꯌꯥꯏꯃ ꯑꯃꯨꯛ ꯑꯣꯏꯁꯜꯂꯨꯕ ꯑꯗ ꯄꯨꯔꯥ ꯑꯉꯥꯡ ꯃꯆꯥꯃꯛꯁꯨ ꯅꯠꯇꯦ ꯅꯤꯡꯉꯥꯏꯃꯛꯇ ꯃꯃꯥꯗ ꯑꯣꯟꯖꯟ ꯇꯧꯒꯦꯁꯨ ꯑꯇꯣ ꯑꯇꯥꯡꯃꯛ ꯅꯠꯇ꯭ꯔꯕꯅꯤꯅ ꯈꯔ ꯄꯛꯐꯥꯠꯇ꯭ꯔꯕ ꯋꯥꯕꯗꯤ ꯋꯥꯕꯖꯥꯠꯅꯤ ꯐꯖꯅꯀꯣ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯊꯣꯛꯄ ꯍꯩꯇꯕꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯑꯦꯟꯁꯥꯡꯒꯥꯁꯦ ꯂꯩꯇꯗꯅ ꯑꯩꯈꯣꯏ ꯎꯇꯤꯅ ꯑꯌꯥꯝꯕ ꯆꯥꯖꯔꯛꯄ ꯀꯨꯝꯍꯩ ꯍꯔꯥꯎ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯃꯃꯥꯗ ꯁꯦꯜ ꯄꯤꯌꯨ ꯀꯥꯏꯅ ꯍꯦꯛ ꯍꯥꯏꯕ ꯉꯝꯖꯗꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯋꯥꯠꯂꯤꯉꯩꯗ ꯏꯃꯥ ꯑꯩ ꯀꯨꯝꯍꯩ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯌꯥꯎꯁꯪ ꯆꯠꯇꯣꯏꯅꯤ ꯑꯗꯨ ꯆꯠꯇꯣꯏꯅꯤ ꯄꯩꯁꯥ ꯈꯤꯇ ꯄꯤꯌꯨ ꯍꯥꯏꯔꯁꯨ ꯍꯣꯏ ꯄꯤꯊꯣꯛꯑ ꯂꯣꯏꯔꯦ ꯍꯥꯏꯔꯒ ꯅꯛꯁꯜꯂꯀꯥꯟꯗ ꯐꯨꯠ ꯃꯥꯡꯈꯤꯕ ꯃꯔꯝꯗꯤ ꯂꯩꯇꯕꯅꯤꯅ ꯅꯝꯕꯔ 1ꯗ ꯆꯥꯅꯕ ꯍꯥꯟꯅ ꯍꯣꯠꯅꯔꯛꯄꯅꯤ나 ꯁꯤꯁꯤꯒꯤ ꯑꯋꯥꯕ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯛꯏ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯉꯥꯛꯇꯒ ꯂꯩꯕꯅꯤꯅ ꯐꯤꯔꯣꯟꯁꯦ ꯑꯃꯅ ꯅꯥꯟꯅ ꯁꯨꯔꯒ ꯊꯝꯖꯅꯤ ꯏꯁꯇ꯭ꯔꯤꯃꯛ ꯅꯝꯗ꯭ꯔꯒꯁꯨ ꯃꯣꯟ ꯃꯈꯥ ꯊꯨꯞꯄꯒ ꯊꯝꯅꯤ ꯀꯅꯥꯒꯨꯝꯕꯀꯣ ꯃꯔꯛꯅꯤ ꯈꯪꯗꯦ ꯃꯌꯥꯝꯕꯅꯤ ꯈꯪꯗꯦ ꯑꯃ ꯂꯥꯄꯠ ꯃꯣꯟ ꯃꯈꯥꯗ ꯆꯤꯡꯊꯣꯛꯑ ꯂꯤꯠꯂ ꯍꯔꯥꯎ ꯆꯠꯈꯤꯕꯀꯣ ꯁꯤꯒꯤ ꯈꯟꯅꯕ ꯆꯩꯅꯕꯁꯨ ꯀꯣꯡꯒꯥꯏ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯁꯦꯟ ꯈꯟꯅꯕꯗꯤ ꯆꯤꯟꯗ ꯌꯥꯎ ꯇꯧꯔꯒ ꯁꯝ ꯍꯥꯟꯅ ꯄꯥꯏꯅꯩꯗꯅ ꯅꯨꯄꯥꯒꯤꯗꯤ ꯄꯨꯗ꯭ꯔꯨꯞ ꯍꯦꯛꯇ ꯈꯨꯠ ꯁꯥꯁꯦ ꯀꯥꯡꯊꯣꯟ ꯅꯨꯡꯗꯣꯟꯒ ꯃꯦꯟꯃꯥꯟ ꯇꯥꯗꯕꯤ ꯁꯤ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯀꯣ ꯋꯥꯔꯒꯁꯨ ꯅꯨꯡꯁꯤꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯉꯛꯄ ꯅꯨꯄꯥ ꯑꯃꯅꯤ ꯀ꯭ꯂꯥꯁ 10 ꯐꯥꯎꯕ ꯃꯥꯁꯦ ꯇꯝꯃꯦ 10ꯒꯤ ꯑꯦꯛꯖꯥꯝꯁꯦ ꯃꯥꯁꯦ ꯍꯥꯏꯗꯣꯔꯀꯥꯟꯗ ꯃꯥꯁꯦ ꯑꯗꯨꯝ ꯄꯥꯁ ꯇꯧꯕꯖꯥꯠꯅꯤ ꯄꯥꯁ ꯇꯧꯔꯒꯁꯨ ꯃꯥꯁꯦ ꯃꯈꯥ ꯇꯝꯗꯕ ꯍꯥꯏꯗꯤ ꯁꯦꯀꯦꯟꯗꯔꯤ ꯇꯝꯗꯕꯁꯦ ꯉꯝꯗ꯭ꯔꯦꯀꯣ ꯄꯥꯁ ꯇꯧꯗꯤꯁꯤ ꯄꯜꯂꯛꯇꯦ ꯇꯧꯔꯝꯒꯗꯧ ꯃꯥꯜꯂꯤ ꯃꯈꯥ ꯇꯝꯗꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯗꯨꯕꯨ ꯅꯨꯄꯥꯅꯤ ꯍꯣꯠꯅꯗꯕ ꯌꯥꯗꯦꯀꯣ ꯁꯦꯜ ꯊꯣꯛꯄ ꯊꯕꯛꯁꯦ ꯍꯣꯠꯅꯩ ꯃꯥꯁꯨ ꯁꯨꯕ ꯌꯥꯕ ꯁꯨꯏ ꯂꯧꯔꯥꯡ ꯁꯨꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕ ꯑꯃ ꯁꯨꯕ ꯑꯩꯈꯣꯏ ꯂꯩꯈꯣꯝ ꯇꯩꯕ ꯑꯣꯏꯒꯦꯔꯥ ꯇꯩꯗꯕ ꯌꯥꯝ ꯋꯥꯠꯄ ꯑꯦꯗꯒꯤꯅ Z ꯐꯥꯎꯕ ꯃꯥ ꯊꯕꯛꯁꯦ ꯁꯨꯈꯤ ꯃꯔꯝꯗꯤ ꯁꯦꯜ ꯐꯪꯅꯕ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯗ ꯏꯁꯣꯔꯅ ꯄꯤꯕꯤꯔꯛꯄ ꯈꯨꯗꯣꯜ ꯍꯥꯏꯔꯒꯗꯤ ꯁꯤꯅꯤꯀꯣ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯊꯕꯛ ꯁꯨꯕ ꯃꯇꯝꯗ ꯆꯤꯜꯍꯥꯎ ꯊꯤꯗꯦꯗꯅ ꯅꯨꯄꯤꯒꯤꯗꯤ ꯆꯤꯜꯍꯥꯎ ꯊꯤꯀꯣ ꯃꯁꯦ ꯏꯁꯣꯔꯅ ꯄꯤꯕꯤꯔꯛꯄꯗ ꯅꯨꯄꯥꯒꯤꯗꯤ ꯅꯨꯄꯥꯅ ꯊꯕꯛ ꯁꯨꯔꯤꯉꯩ ꯅꯨꯄꯥꯅ ꯁꯨꯕ ꯇꯟꯗ꯭ꯔꯤꯉꯩ ꯌꯥꯝꯅ ꯅꯨꯄꯥ ꯊꯣꯛꯄ ꯑꯗ ꯃꯤꯅꯁꯨ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯊꯝꯕꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯃꯥꯁꯦ ꯁꯨꯅ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯃꯥꯁꯦ ꯍꯣꯠꯅꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯒꯤꯁꯨ ꯏꯁꯣꯔꯅ ꯃꯥꯒꯤ ꯂꯥꯏꯕꯛ ꯃꯆꯥ ꯑꯃ ꯄꯤꯕꯤꯔꯛꯑꯦ ꯑꯗꯣ ꯃꯥꯁꯦ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯊꯕꯛ ꯑꯃ ꯃꯥꯁꯦ ꯈꯜꯂꯛꯑꯦꯕꯀꯣ ꯌꯥꯝ ꯍꯔꯥꯎꯏ ꯅꯨꯃꯤꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏꯗ ꯍꯔꯥꯎꯕ ꯐꯥꯎꯋꯦ ꯑꯗꯨꯝ ꯈꯟꯖꯥꯅꯈꯤꯕ ꯂꯩꯀꯣ ꯊꯕꯛꯁꯦ ꯌꯥꯎꯈ꯭ꯔꯒꯁꯨ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅꯤ ꯈꯪꯗꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅꯤ ꯈꯪꯗꯦ ꯈꯜꯂꯛꯄ ꯈꯜꯂꯛꯀꯅꯤꯁꯦ ꯀꯩꯝ ꯈꯜꯂꯨꯅꯨ ꯅꯁꯥꯗ ꯌꯥꯝ ꯐꯤꯠ ꯑꯣꯏꯗꯨꯗꯤ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯈꯜꯂꯛꯀꯅꯤ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯀꯥꯟꯗꯅ ꯈꯜꯂꯛꯀꯗꯧꯕ ꯍꯦꯛ ꯈꯟꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯔꯕ ꯍꯥꯏꯇꯥꯔꯦ ꯀꯅꯥꯝ ꯈꯜꯂꯛꯈꯤꯗꯕ ꯑꯁꯥ ꯎꯈꯤꯗꯕ ꯃꯤꯅ ꯈꯪꯗꯦꯅꯦ ꯇꯝꯕ ꯉꯝꯗꯦꯅꯦ ꯈꯜꯂꯛꯇꯕꯁꯨ ꯌꯥꯎꯕꯅꯤꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯥꯟ ꯊꯕꯛꯁꯦ ꯀꯥꯏꯅ ꯍꯥꯏꯕꯗꯁꯨ ꯋꯥꯈꯜꯁꯦ ꯈꯤꯇꯪ ꯗꯥꯎꯟ ꯆꯠꯈꯤꯕ ꯁꯤꯒꯤ ꯑꯋꯥꯕ ꯃꯔꯛꯁꯤꯗ ꯃꯥꯁꯦ ꯊꯕꯛꯁꯦ ꯈꯜꯂꯛꯈꯤꯕꯒꯤ ꯊꯤ ꯍꯔꯥꯎꯋꯦꯀꯣ ꯑꯗ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕꯤ ꯅꯨꯄꯤ ꯂꯩ ꯅꯨꯡꯁꯤꯅꯖꯕꯤ ꯅꯨꯄꯤꯁꯦ ꯃꯥꯁే ꯍꯥꯏ ꯁ꯭ꯀꯨꯜ ꯃꯇꯝꯗ ꯅꯨꯡꯁꯤꯅꯕꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯃꯁꯛ ꯃꯇꯧ ꯀꯝꯗꯧꯏꯗꯨ ꯄꯟꯕꯤꯔꯛꯇꯕꯅꯤꯅ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯒꯤ ꯀꯦꯔꯦꯛꯇꯔ ꯈꯤꯇꯪ ꯍꯥꯏꯔꯒꯗꯤ ꯃꯥꯁꯦ ꯈꯔ ꯂꯥꯡꯕ ꯅꯨꯄꯤꯅꯦ ꯂꯥꯡꯕꯅꯤ ꯏꯆꯝ ꯆꯝꯅ ꯂꯥꯡꯕ ꯅꯠꯇꯦ ꯃꯥꯁꯦ ꯈꯠꯄꯁꯨ ꯈꯔ ꯌꯥꯎꯋꯦꯀꯣ ꯏꯔꯥꯡ ꯃꯤꯅꯣꯛ ꯌꯥꯝ ꯄꯨꯕꯤ ꯅꯨꯄꯤꯅꯤ ꯑꯗꯣ ꯃꯥꯗꯤ ꯃꯈꯥ ꯑꯗꯨꯝ ꯇꯝꯊꯍꯧꯏ ꯅꯨꯄꯥꯁꯤꯅ ꯃꯈꯥ ꯇꯝꯊꯗꯕ ꯃꯇꯝꯗ ꯃꯥꯗꯤ ꯃꯈꯥꯒ ꯇꯝꯊꯗꯅ ꯈꯣꯠꯇꯅ ꯂꯩꯍꯧꯏ ꯃꯣꯏꯕꯥꯅꯤꯁꯤ ꯅꯨꯡꯁꯤꯅꯖꯕꯅꯤꯀꯣ ꯑꯗꯩ ꯅꯨꯡꯁꯤꯅꯔꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯊꯕꯛ ꯆꯪꯈ꯭ꯔꯦ ꯇ꯭ꯔꯦꯅꯤꯡ ꯆꯪꯈ꯭ꯔꯦꯀꯣ ꯑꯁꯤꯒꯤ ꯃꯔꯛꯁꯤꯗ ꯅꯨꯄꯤꯁꯤ ꯃꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ संसार ꯑꯃꯗ ꯍꯤꯡꯍꯧꯋꯦꯕ ꯅꯨꯡꯁꯤꯅꯔꯤꯅꯤ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯦꯞꯀꯦ ꯅꯥꯀꯟꯗ ꯁ꯭ꯇꯦꯟ ꯕꯥꯏ ꯑꯣꯏꯅ ꯑꯅꯤ ꯑꯍꯨꯝꯒ ꯊꯝꯃꯁꯨ ꯑꯩ ꯊꯃꯣꯏꯗꯤ ꯅꯪ ꯈꯛꯇꯒꯤꯅꯤ ꯊꯃꯣꯏꯗꯤ ꯀꯅꯥꯝꯇꯗ ꯄꯤꯔꯣꯏ ꯀꯥꯏꯅꯒ ꯍꯥꯏꯕ ꯅꯨꯄꯤꯗꯨ ꯅꯠꯇꯦꯕ ꯃꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯒꯦꯝ ꯑꯃ ꯁꯥꯟꯅꯔꯒ ꯂꯩꯍꯧꯋꯦꯕ ꯅꯨꯄꯤꯁꯦꯀꯣ ꯑꯗ ꯂꯩꯔꯦꯁꯤꯗ ꯃꯥꯁꯦ ꯅꯨꯄꯥꯁꯦ ꯆꯍꯤ ꯑꯃ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯒ ꯃꯥꯁꯦ ꯁꯨꯇꯤ ꯐꯪꯕꯩ ꯊꯣꯛꯆꯔꯛꯄꯀꯣ ꯊꯣꯛꯂꯛꯀꯥꯟꯁꯤꯗ ꯃꯃꯥ ꯃꯄꯥꯒꯤ ꯃꯣꯟ ꯃꯤꯅꯣꯛꯁꯦ ꯈꯖꯤꯛꯇꯤ ꯅꯣꯛꯆꯔꯦ ꯍꯥꯏꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝꯗꯨꯒꯤ ꯆꯔꯥ ꯐꯥꯎꯗꯤ ꯍꯦꯟꯖꯗꯕꯗꯣ ꯍꯥꯏꯗꯤ ꯊꯥꯒꯤ ꯐꯪꯉꯤꯕ ꯁꯦꯂꯔꯤ ꯈꯔꯗꯨꯅ ꯂꯣꯏꯅꯃꯛ ꯃꯦꯟꯕ ꯉꯝꯗ꯭ꯔꯒꯁꯨ ꯈꯔ ꯃꯈꯩꯗꯤ ꯃꯦꯜꯂꯛꯄ ꯉꯝꯕꯒꯤ ꯇꯥꯏꯃꯤꯡ ꯑꯃ ꯂꯩꯕꯗꯣꯀꯣ ꯈꯔ ꯅꯨꯡꯉꯥꯏꯔꯛꯄ ꯇꯥꯏꯃꯤꯡꯁꯤꯗ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯦ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤ ꯁꯤꯅꯤ ꯅꯨꯄꯤꯁꯤꯅ ꯍꯥꯟꯅ ꯍꯥꯏꯕꯅꯤꯀꯣ ꯅꯨꯄꯥꯁꯤꯁꯨ ꯃꯥꯁꯨ ꯁꯨꯡꯉꯥꯏ ꯍꯥꯏꯗꯕꯗꯤ ꯅꯠꯇꯦ ꯍꯥꯏꯒꯤ ꯑꯩ ꯊꯕꯛ ꯇꯧꯕ ꯆꯍꯤ ꯑꯃꯈꯛꯇ ꯉꯥꯏꯔꯤ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯂꯩꯈꯤꯁꯤ ꯈꯣꯠꯈꯤꯁꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯌꯥꯝꯅ ꯒꯤꯔꯤ ꯇꯛꯄ ꯍꯥꯏꯇꯥꯔꯦ ꯆꯦꯟꯗꯤ ꯌꯥꯗꯦ ꯈꯣꯠꯇꯤ ꯌꯥꯗꯦ ꯃꯇꯝꯗ ꯃꯣꯏꯕꯥꯅꯤꯅ ꯁꯥꯟꯅꯔꯝꯒꯗꯕ ꯋꯥꯔꯤꯁꯤ ꯀꯔꯤ ꯁꯥꯟꯅꯔꯝꯅꯤ ꯍꯥꯏꯗꯤ ꯈꯜꯂꯝꯒꯗꯕꯁꯦ ꯅꯨꯄꯥꯅ ꯑꯩꯁꯦ ꯂꯥꯞꯅ ꯆꯠꯊꯣꯛꯈꯤꯕꯁꯤꯗ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯆꯤꯡꯅꯕ ꯃꯥꯜꯂꯤ ꯄꯥꯈꯠꯄ ꯃꯥꯜꯂꯤ ꯀꯥꯏꯅ ꯈꯟꯕ
the Nupisinasu, Mon Latia Dena, Kalnipisi Gidi, mighty condition, a muggy matung in the past Latia Dena Kalapaniba. No Shiba Company, Nupasina. Nupisi Cheleco, a Chelakas, the Luhongba, a document and two no hongele, Tawagi would shoot yam the pang de Sipai Tanana, Nupi Chin Basi, Luhongba, am two no home bene. Madam the Muggy shoot the pang the way, such as at Hongsanadana. The Aduki Turi Bagi Chang, not the Moginet the Marini Manganico. Tarani Bogi Manusha, Salam Hongselapane. Hare Hongselek or Hongselapati, Pazana Leminare. Ano behind the Upukang don ahanba, Piron ahanba, Wakan ahanba. Koyi, Ishorna Pibirambada, Kwaidagi, Nungaiba, Tankak, Haine Luhongba University born and in Tony, Kayana, Maharani Nina, Hainaba Labani, and the Kwaidagi Nungaiba, Muibanishi Tankak Sierra, Muibashi Luhonga, Yumpama Madam da, Koyam Nushiba timing, and Lushinaba timing do Hangbra, Kanonaga, Kayana, Denipishinaga. Ensaga semaga jaksangda maram chanda nupan singda be jangchenaba ensaga de manak ta semning baga timing se yawi nusinaba mate na oibagi kogi nusimari do thamaga lekba kansta nupi se tha sida dum na se kaino ni mirole mama haibadu oiga dawre ko nupa se harauzai yam thina am excited oisabado maram de kogi kari no se khangde issue ko ado haraure nupa se aduga khanjagi ko mathamo sida ko aidi ningba thungakte tasengna madi machi manau se yamna yambani na ningba thungakte adubu farsu patrasu isorna agisu laibung macha ma pibi bani na agisu thayoiba senphom khadi lakpaina aina ningba thungi daba mayamdo ai icha sai loina thungangani icha si mai mi oina ma semgani haibagi yamna nungaiba wakhal amada pa sidi leijagre boko sidagi hospital chapa matam sida ko onthokpa wahai ma haire doctor sida kari hairake da ko nangi nupi si man oiriba angangsi tha ahum sure sini nupa si ma se kokse kai nom dore kokse blur set pa nervous set pa chatle ma se kai no hai si bon phare ne ko tha ni ma si ma chen ba tha ni sure gadi angangsi ma gi ni ma accept dore harau loksal lage chen ba numit tagi numit mangani tarani mtong yai thoga luhong pasida karai degi angang gi tha hum no si adi angang du magi oibra oidre dana ma sauninge adubu hospital sida koi shani roi phu dongna sauninge haidana nupi du phu di yada na ma se yum yo bo ma se khang ko cat chik dana khang ga la ga mana nupi sida hangne ko yum yo ga moi bani oiba wai shana bazan nupi si ahan bada ma su lo na badi kana honaram bazan du upai leta thama ga hum ga diam kenadra adu lot pe adramnina haidore nupi sina nupa se khut yarabani ko khut thara phura ga nani ko nupi haidore se haidorpa kan sida nupi sina moi laikai degi nupa si magi nupi angang leijare yum palaba misak amane yum palaba misama dukan phamba dukan sina karamba dukan no hai kanda phiron gi dukan nupi gi phiron du yonba dukan nupa abjani sisiga aron memori thambajani aron memori sina kamai thamake haiba kanda laikai ni nong phadosu laikai gi mabum mopani kaina phiro lebada monda na khara hongani haina bu changuri ra sakhangna bani haina changubudi phiron se leina bajan leina bakan sang gi nupi du di madi irang khara puba khara khatpa mi oibane adagi dukan phami ba yoli ba nupa duraga mathong khara sadabne ko kanani mathong chani nupi angang leiraba mana jugo chada nupa do oibani na moithem to bajani ko moithem to badagi phiron ahan base ऐसी मदी नंगोंदा पक्चनी अदगी ओ कोना पैसा पिरसोय लौरो कै दरोगे नंगोंदा लिपति याम फजनी कान है कदर हरपा अदगी हाइबा नुपी मानसु खनगदमने मा मतम द याम द क्लास 10 एग्जाम थाबा लोरमनी लोरा कान द वाखनि खर खनगदमनी कोई नुपा सुंग लोइना रक्तबा लाइक द पारगा लैबा लाइक हाइगेरा हाइरोरे नुपा लोइना रक्तबा मा मसाई सदारो मद लैजबा मिदी नुपा से करम मिनो हाबसे खंगोयबा अदुगा हौजिकि नुपिसनि मागि नुसिनाबा लैरिनी अदे नुपा ना खरसु दुम यामना लोइनी हाइबगी वारी दिन नत्ते दु खरा दिन लोइना रमगनी दना लोइना बकांदा नुपासना करम मिनो नुपि थिरबा नुपा मना आइगोंदा कदबगी फ्रिचे लौजरो हाइ नो हाइबजे वाखनजे मासु खंगिने बस माइसे आइगोंदा अपाम खरा लौनिंगे नुपासे आइगोंदा अपाम लौनिंगे करम अपाम बनो हक्सांगी ओइबा अपाम नतना अतोपा अपाम लेते हाइबसी नुपि मा खंगिनी खंगना माना फिरोंदो लौबने याम सेंगना हाइबदा इन हाइनिंगे से मसागी इज्जत चे कछु लेतेना खनबि हाइ तारे अदे खनबदि मासु फिरोंसु लौरे
ꯂꯧꯕꯗꯒꯤ ꯐꯤꯔꯣꯟ ꯑꯅꯧ ꯑꯅꯧ ꯂꯥꯛꯄꯗꯀꯣ ꯑꯁ ꯑꯗꯨꯝ ꯈꯔ ꯁꯦꯠꯂꯝꯃꯅꯤ ꯆꯥꯔꯝꯃꯅꯤ ꯅꯨꯄꯥꯁꯤꯅꯁꯨ ꯑꯃꯨꯛ ꯅꯨꯄꯥ ꯍꯥꯏꯕꯗꯤ ꯗꯨꯀꯥꯟ ꯐꯝꯕ ꯅꯨꯄꯥ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝꯅ ꯈꯪꯅꯕ ꯃꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯐꯤꯔꯣꯜ ꯂꯧꯔꯦꯀꯣ ꯑꯗꯩ ꯐꯤꯔꯣꯜ ꯀꯩꯀꯥ ꯂꯧꯕꯗꯩ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯊꯦꯝꯃꯦ ꯗꯨꯀꯥꯟ ꯐꯝꯕ ꯅꯨꯄꯥꯁꯤꯅ ꯅꯪꯒꯤ ꯐꯣꯟ ꯂꯩꯕꯤꯗꯣꯏꯅꯤ ꯕꯖꯥꯔ ꯆꯠꯂꯨꯁꯦ ꯐꯨꯔꯤꯠ ꯑꯅꯧꯕ ꯈꯔꯁꯨ ꯌꯦꯡꯉꯛꯁꯦ ꯗ꯭ꯔꯦꯁ ꯑꯅꯧꯕ ꯐꯖꯕꯁꯨ ꯑꯗ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯔ ꯈꯜꯂꯣ ꯑꯗꯨꯒ ꯅꯪꯒꯤ ꯐꯣꯟ ꯑꯃꯁꯨ ꯂꯩꯒꯦ ꯈꯣꯠꯀꯦ ꯀꯥꯏꯅ ꯍꯥꯏꯕꯖꯥꯠꯅꯤ ꯃꯥꯗꯤ ꯍꯔꯥꯎꯔꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤ ꯃꯆꯥ ꯏꯟꯈꯠꯂꯛꯄꯁꯤꯡꯁꯦ 아이폰 ꯌꯥꯝ ꯄꯥꯝꯃꯦꯀꯣ ꯌꯥꯝ ꯄꯥꯝꯕꯅꯦꯕ ꯀꯩꯒꯤꯗꯃꯛꯇ ꯄꯥꯝꯃꯤꯅꯣ ꯃꯤꯅ ꯐ꯭ꯔꯤꯗ ꯄꯤꯔꯛꯄ ꯄꯣꯠꯇꯨ ꯀꯩꯗꯧꯕꯒꯤ ꯄꯥꯝꯃꯤꯅꯣ ꯃꯤꯅ ꯐ꯭ꯔꯤꯗ ꯄꯤꯔꯛꯄ ꯍꯥꯏꯁꯦ ꯍꯣꯏ ꯄꯥꯈꯪ ꯑꯃꯅ ꯂꯩꯁꯥꯕꯤ ꯑꯃꯗ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯣꯜ ꯄꯤꯌꯨꯅ ꯄꯤꯕꯅꯤ ꯑꯗꯨ ꯅꯠꯇꯅ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥ ꯑꯃꯅ ꯂꯩꯁꯥꯕꯤꯗ ꯄꯤꯒꯦ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯅꯣꯏ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯒꯗꯕꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯆꯠꯂꯒ ꯃꯣꯏꯗꯤ ꯐꯠꯇꯕ ꯑꯔꯣꯟꯕ ꯃꯔꯤꯁꯦ ꯊꯝꯈ꯭ꯔꯦꯀꯣ ꯄꯥꯄꯤꯒꯤ ꯊꯕꯛꯁꯤꯗ ꯄꯥꯄꯤꯒꯤ ꯂꯝꯕꯤꯁꯤꯗ ꯈꯣꯡꯁꯦ ꯊꯥꯡꯖꯟꯈ꯭ꯔꯦ ꯊꯥꯡꯖꯤꯟꯈꯤꯕꯗꯒꯤ ꯅꯨꯄꯤ ꯃꯥꯁꯨ ꯑꯗꯨꯝ ꯍꯟꯗꯦꯀꯣ ꯍꯥꯏꯗꯤ ꯈꯔꯕꯨ ꯐꯪꯉꯗꯤ ꯍꯥꯏꯗꯤ ꯐꯤꯔꯣꯜꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯁꯦꯜꯅꯤ ꯈꯪꯗꯦ ꯈꯔꯕꯨ ꯐꯪꯉꯗꯤ ꯀꯥꯏ ꯃꯔꯤꯁꯦ ꯇꯣꯏꯅ ꯑꯗꯨꯝ ꯊꯝꯃꯛꯄꯅꯤꯅ ꯅꯨꯄꯤꯁꯦ ꯃꯥꯒꯤ ꯊꯥꯒꯤ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯠ ꯂꯥꯛꯄꯁꯦ ꯂꯥꯛꯇ꯭ꯔꯕ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀꯥꯏꯔꯦꯕꯀꯣ ꯃꯥꯁꯦ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯃꯥꯁꯦ ꯃꯃꯥ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯗꯣꯔꯦꯕ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯌꯧꯔꯛꯑꯀꯥꯟꯗ ꯃꯥꯁꯦ ꯉꯁꯥꯏꯒꯤ ꯗꯨꯀꯥꯟ ꯐꯝꯕ ꯅꯨꯄꯥꯁꯤꯅ ꯒꯨꯂꯤ ꯈꯔ ꯄꯤꯖ ꯃꯥꯁꯦ ꯊꯝꯃꯕ ꯑꯗ ꯑꯩꯈꯣꯏꯒꯤ ꯒꯨꯂꯤ ꯄꯤꯖꯕꯁꯤꯅꯗꯤ ꯑꯣꯏꯗ꯭ꯔꯕꯖꯥꯠꯅꯤꯗ ꯑꯣꯏꯗꯕ ꯍꯥꯏꯕꯗꯤ ꯄꯨꯔꯥꯃꯛ ꯑꯩꯈꯣꯏꯒꯤ ꯇꯦꯡꯊꯣꯛꯄꯁꯦ ꯉꯝꯗ꯭ꯔꯕ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯖꯔꯛꯀꯦ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯌꯥꯝ ꯃꯨꯟꯅ ꯇꯥꯕꯤꯌꯨꯀꯣ ꯑꯈꯪ ꯑꯍꯩ ꯁꯥꯕꯒꯤ ꯋꯥꯔꯤꯗꯤ ꯅꯠꯇꯦ ꯃꯥꯡꯖꯕꯗꯣ ꯉꯝꯗ꯭ꯔꯦꯅ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ 5ꯅꯤ 6ꯅꯤ ꯆꯠꯀꯗꯕꯁꯤꯗ ꯃꯥꯗꯤ ꯊꯛꯈꯥꯏ ꯑꯃ ꯀꯩ ꯑꯃ ꯁꯨꯝ ꯆꯠꯂꯕꯖꯥꯠꯅꯤꯗ ꯆꯠꯄ ꯀꯥꯟꯁꯤꯗ ꯃꯥꯁꯦ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜ ꯀꯩꯗ ꯆꯠꯄ ꯀꯥꯟꯁꯤꯗ ꯗꯣꯛꯇꯔꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯐꯖꯅ ꯇꯦꯡꯊꯣꯛꯇ꯭ꯔꯒꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯁꯤꯁꯦ ꯑꯃꯨꯛ ꯗꯨꯀꯥꯟ ꯐꯝꯃꯤꯕ ꯅꯨꯄꯥꯁꯤ ꯇꯝꯕ ꯀꯥꯟꯁꯤꯗ ꯗꯨꯀꯥꯟ ꯐꯝꯃꯤꯕ ꯅꯨꯄꯥꯁꯤꯗꯤ ꯃꯥꯗꯤ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨ ꯂꯧꯅꯕ ꯈꯔ ꯈꯛꯀꯤꯅꯦꯕ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯃꯟꯊꯥꯗꯣ ꯁꯥꯖꯒꯦꯅ ꯆꯪꯖꯔꯛꯄꯗꯤ ꯅꯠꯇꯦꯕ ꯃꯥꯗꯤ ꯉꯥꯏꯍꯥꯛꯀꯤ ꯍꯨꯏꯒꯤ ꯁꯥꯖꯠꯇꯣ ꯆꯠꯀꯦꯅ ꯆꯪꯖꯔꯛꯄꯅꯦ ꯑꯗ ꯃꯥꯅ ꯇꯥꯕꯣꯏ ꯇꯥꯁꯟꯅꯗꯕꯣꯏ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯕ ꯒꯨꯂꯤ ꯈꯔ ꯄꯤꯖꯔꯒ ꯂꯩꯊꯣꯛꯈ꯭ꯔꯕ ꯅꯨꯄꯥꯁꯤꯅ ꯂꯩꯊꯣꯛꯈ꯭ꯔꯦꯀꯣ ꯑꯗꯩ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯥꯒꯤ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯄꯁꯤꯗ ꯂꯥꯛꯄꯣꯏ ꯂꯥꯛꯇꯕꯣꯏꯁꯦ ꯀꯥꯏꯔꯕ ꯖꯥꯠꯅꯤꯗ ꯑꯗꯒꯤ ꯀꯥꯏꯕꯗꯒꯤ ꯅꯨꯄꯤꯁꯤ ꯃꯥꯁꯤ ꯃꯟꯊꯥ ꯁꯥꯔꯦꯀꯣ ꯃꯟꯊꯥꯗꯪ ꯁꯥꯍꯧꯔꯦ ꯉꯁꯥꯏ ꯐꯤꯔꯣꯟ ꯈꯔ ꯃꯣꯕꯥꯏꯜ ꯈꯔ ꯄꯥꯝꯃꯨꯕꯒꯤꯗꯃꯛꯇ ꯑꯗꯩ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯆꯍꯤ ꯑꯃꯒꯤ ꯇ꯭ꯔꯦꯅꯤꯡꯁꯦ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄ ꯑꯗ ꯊꯣꯛꯂꯛꯄꯁꯤꯗ ꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏ ꯅꯝꯗꯅ ꯆꯦꯟꯁꯤꯜꯂꯛꯄꯀꯣ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯈꯜꯂꯨꯔꯤꯁꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯄꯥꯝꯖꯕꯒꯤ ꯅꯨꯡꯁꯤꯅꯕꯒꯤꯅꯤ ꯈꯜꯂꯒ ꯅꯨꯄꯥꯁꯤꯅꯁꯨ ꯅꯨꯡꯁꯤꯕꯒꯤ ꯆꯦꯜꯂꯛꯄ ꯁꯤꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯈꯤꯕꯅꯦꯕ ꯉꯁꯥꯏꯒꯤ ꯇꯦꯡꯊꯣꯛꯄ ꯈꯣꯠꯇꯣꯛꯄ ꯍꯥꯏꯕ ꯊꯕꯛꯁꯤꯃꯛꯇꯕꯨ ꯁꯦꯜꯁꯨ ꯌꯥꯝꯅ ꯆꯪꯕ ꯊꯕꯛꯅꯤ ꯑꯗꯨꯗꯨꯒ ꯀꯣ ꯍꯧꯖꯤꯛꯀꯤ ꯗꯨꯀꯥꯟ ꯐꯝꯕ ꯅꯨꯄꯥꯁꯤꯅ ꯈꯟꯈ꯭ꯔꯤꯁꯦ ꯃꯇꯝꯗꯨꯗ ꯁꯦꯜꯁꯨ ꯌꯥꯝꯅ ꯆꯪꯕ ꯊꯕꯛꯅꯤ ꯂꯣꯟꯅꯁꯨ ꯇꯧꯒꯗꯕ ꯊꯕꯛ ꯑꯣꯏꯕꯅꯤꯅ ꯅꯨꯄꯤꯁꯤꯅꯁꯨ ꯇꯧꯈꯤꯗ꯭ꯔꯕꯗꯣ ꯑꯗꯨꯗꯒꯤꯗꯤ ꯎꯄꯥꯏ ꯌꯦꯡꯉꯛꯄꯗ ꯃꯔꯥꯜ ꯂꯩꯖꯗꯕ ꯅꯨꯄꯥꯁꯤꯗ ꯇꯥꯈꯤꯕꯅꯦꯕ ꯁꯤꯗꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏꯅ ꯈꯪꯅꯕꯗꯒꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯀꯣ ꯅꯨꯄꯥꯁꯦ ꯁꯥꯎꯔꯦ ꯈꯨꯠ ꯅꯨꯡ ꯊꯥꯈ꯭ꯔꯦ ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯃꯛ ꯑꯣꯏꯔꯒꯁꯨ ꯑꯗꯨꯛ ꯐꯠꯇꯕ ꯆꯝꯅ ꯍꯤꯡꯕ ꯄꯨꯟꯁꯤꯗ ꯁꯨꯃꯥꯏꯅ ꯑꯔꯥꯟꯕ ꯑꯃꯅ ꯂꯥꯛꯁꯜꯂꯒ ꯃꯔꯤꯡ ꯃꯔꯥꯡꯍꯟꯕ ꯄꯨꯟꯁꯤꯁꯤꯗꯤ ꯃꯥꯁꯨ ꯄꯥꯝꯗꯦꯕ ꯐꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯒꯁꯨ ꯅꯨꯄꯥ ꯑꯃꯠꯇꯅ ꯌꯥꯐꯝ ꯊꯣꯛꯇꯦꯕ ꯁꯤꯗ ꯑꯇꯣꯞꯄ ꯑꯃꯒꯤ ꯏꯕꯨ ꯑꯩꯒꯤ ꯁꯥꯒꯩꯗ ꯇꯤꯜꯍꯟꯕ ꯍꯥꯏꯕꯁꯦ ꯍꯣꯏ ꯃꯔꯥꯏꯕꯛ ꯊꯤꯔꯦ ꯀꯅꯥꯒꯨꯝꯕ ꯃꯁꯛ ꯈꯪꯕ ꯑꯣꯔ ꯈꯪꯗꯕ ꯅꯝꯖꯥ ꯅꯝꯊꯦꯛ ꯄꯤꯔꯝꯕꯗꯒꯤ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯊꯤꯍꯟꯕꯅꯤ ꯃꯁꯥꯅ ꯁꯨꯡꯌꯥ ꯌꯥꯗꯅ ꯑꯗꯨ ꯍꯥꯏꯔꯒꯗꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯊꯧꯅꯥꯗꯨ ꯄꯨꯊꯣꯛꯑꯒ ꯌꯥꯈꯤꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯍꯨꯏꯒꯤ ꯁꯥꯖꯠ ꯍꯥꯏꯇꯥꯔꯦ ꯍꯨꯏꯒꯤ ꯁꯥꯖꯠꯇ ꯆꯠꯂꯨꯔꯒ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕ ꯂꯧꯔꯨꯔꯒ ꯑꯗꯨꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯏꯗꯣ ꯂꯥꯟꯖꯗꯕ ꯑꯩꯒꯤ ꯁꯥꯒꯩꯗ ꯇꯤꯜꯍꯟꯒꯦ ꯍꯥꯏꯕꯗꯤ ꯑꯉꯥꯎꯕ ꯅꯨꯄꯥꯅ ꯐꯥꯎ ꯌꯥꯐꯝ ꯊꯣꯛꯇꯦꯗꯅꯀꯣ ꯌꯥꯈꯤꯗꯕꯗꯒꯤ ꯃꯣꯏ ꯏꯃꯨꯡ ꯑꯅꯤꯁꯦ ꯈꯟꯅꯕꯗꯒꯤ ꯍꯧꯖꯤꯛꯁꯦ ꯏꯃꯨꯡ ꯑꯅꯤꯁꯦ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤꯀꯣ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯩ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤꯁꯨ ꯈꯜꯂꯝꯒꯅꯤ ꯀꯩꯁꯨ ꯂꯩꯕ ꯌꯥꯔꯔꯣꯏꯗꯅ ꯁꯦꯜ ꯈꯔ ꯏꯖꯠ ꯗꯥꯕꯤ ꯈꯔ ꯂꯧꯍꯧꯕ ꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯠꯅꯕꯤ ꯑꯣꯏꯕ ꯁꯣꯏꯌꯦ ꯈꯪꯅ ꯑꯗꯨꯝ ꯆꯠꯅꯕꯤ ꯑꯣꯏꯕ ꯆꯠꯅꯕꯤ ꯑꯃ ꯑꯣꯏ ꯅꯨꯄꯤ ꯑꯃꯒꯤ ꯄꯨꯟꯁꯤꯁꯦ ꯂꯥꯛ 3-4ꯅ ꯌꯥꯕꯒꯤ ꯃꯑꯣꯡꯗꯀꯣ ꯁꯃꯨꯔꯛ ꯂꯩꯃꯤꯟꯅꯔꯨꯔꯒꯗꯤ ꯑꯣꯔ ꯆꯦꯜꯂꯨꯔꯒꯗꯤ ꯂꯥꯛ 3-4 ꯂꯧꯕ ꯍꯣꯏ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯂꯩꯗꯅ ꯈꯔ ꯃꯣꯏ ꯂꯥꯛ 30-40 ꯑꯗꯨꯝ ꯂꯧꯅꯕꯖꯥꯠꯅꯤ ꯃꯁꯤ ꯑꯩꯃꯛꯅ ꯃꯤꯠꯃꯛꯅ ꯗꯥꯏꯔꯦꯛ ꯎꯔꯨꯕꯗꯤ ꯅꯠꯇꯦꯀꯣ ꯄꯤꯅꯕꯗ ꯋꯥꯔꯤꯗ ꯍꯥꯏꯐꯦꯠ ꯇꯥꯕꯅꯤ ꯀꯅꯥꯅ ꯐꯥꯕ ꯂꯥꯛꯀꯦꯁꯨ ꯀꯅꯥꯅ ꯍꯥꯏꯕꯅꯣ ꯑꯗꯨ ꯆꯠꯅꯕꯤ ꯑꯣꯏꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯂꯥꯟꯗꯤ ꯆꯨꯝꯃꯦꯕ ꯄꯔꯃꯥꯟ ꯂꯩꯇꯕ ꯑꯩꯅ ꯏꯃꯤꯠꯃꯛꯅ ꯎꯗꯕꯒꯤ ꯄꯔꯃꯥꯟꯗꯤ ꯂꯩꯇꯕ ꯆꯨꯝꯕ ꯋꯥꯐꯝꯅꯦꯕ ꯑꯩ ꯍꯥꯏꯁꯦ ꯑꯗꯨꯒ ꯆꯥꯡꯆꯠꯇ ꯑꯩꯅ ꯍꯥꯏꯐꯦꯠ ꯁꯨꯝ ꯇꯥꯕꯗꯀꯣ ꯃꯣꯏꯁꯦ ꯂꯥꯛ 5ꯗ ꯍꯥꯏꯅꯔꯤ 4ꯗ ꯌꯥꯅꯔꯤ 3ꯗ ꯌꯥꯅꯔꯤ ꯂꯥꯛ 1ꯗ ꯌꯥꯅꯕꯁꯨ ꯌꯥꯎꯋꯦꯕ ꯌꯥꯝ ꯀꯩꯅꯣ ꯇꯧꯗ꯭ꯔꯥ ꯌꯥꯝ ꯊꯤꯅ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯖꯠꯁꯦ ꯃꯔꯥꯏ ꯆꯥꯏꯊꯍꯟꯗ꯭ꯔꯥ
ꯈꯔꯗꯕꯨ ꯐꯪꯉꯗꯤ ꯌꯥꯔꯦ ꯀꯥꯏꯅ ꯈꯟꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯥꯛꯑꯦꯕ ꯁꯤ ꯆꯠꯅꯕꯤꯁꯦ ꯌꯥꯝ ꯐꯠꯇꯦ ꯅꯨꯄꯥꯁꯤꯅꯁꯨ ꯅꯨꯄꯤꯁꯦ ꯀꯩꯁꯨ ꯂꯧꯒꯦꯅ ꯈꯟꯗꯦ ꯅꯨꯄꯤꯁꯤꯅꯁꯨ ꯅꯨꯄꯥꯁꯤꯗ ꯃꯥ ꯂꯩꯒꯦꯅ ꯈꯜꯂꯝꯕ ꯉꯁꯥꯏ ꯃꯥꯒꯤ ꯑꯔꯣꯟꯕꯗꯣ ꯈꯪꯉꯕꯅꯤꯅꯀꯣ ꯂꯩꯅꯤꯡꯉꯝꯃꯔꯣꯏꯕ ꯗꯁꯥꯁꯨ ꯀꯣꯛꯈ꯭ꯔꯦꯗꯅ ꯃꯥꯒꯤꯗꯤ ꯂꯣꯟꯅ ꯊꯨꯞꯅ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯗꯣ ꯌꯥꯗ꯭ꯔꯦ ꯇꯣꯛꯑꯦꯀꯣ ꯁꯤꯗꯒꯤ ꯏꯃꯨꯡ ꯑꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯑꯩꯒꯤ ꯑꯣꯏꯕ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯅꯤꯡꯕꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯥꯏꯐꯣꯟ ꯌꯥꯝꯅ ꯄꯥꯝꯒꯅꯨ ꯐꯤꯔꯣꯜ ꯑꯅꯧꯕ ꯑꯍꯟꯕ ꯌꯥꯝꯅ ꯄꯥꯝꯒꯅꯨ ꯑꯗꯨꯅ ꯄꯨꯟꯁꯤꯗ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯑꯣꯏ ꯄꯨꯔꯛꯑꯣꯏ ꯅꯨꯄꯤꯁꯤꯡꯀꯣ ꯅꯣꯏ ꯍꯥꯟꯅ ꯒ꯭ꯌꯥꯟ ꯑꯝꯇꯪ ꯇꯥꯕꯤꯌꯨ ꯑꯩ ꯅꯨꯄꯤꯅꯤ ꯑꯩꯅ ꯅꯣꯏꯗ ꯍꯥꯏꯗꯅ ꯀꯅꯥ ꯍꯥꯏꯅꯤ ꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯗꯤ ꯈꯧꯔꯤꯁꯤ ꯃꯦꯠ ꯀꯥꯏꯔꯛꯇꯝ ꯅꯪ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯍꯥꯟꯅ ꯋꯥꯔꯧ ꯀꯥꯏ ꯍꯥꯏꯔꯛꯇꯣꯏꯅꯦꯕ ꯑꯩꯉꯣꯟꯗ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯒ꯭ꯌꯥꯟ ꯑꯃꯨꯛꯇꯪ ꯐꯖꯅ ꯇꯥꯕꯤꯌꯨꯀꯣ ꯃꯤꯉꯣꯟꯗꯒꯤ ꯅꯠꯇꯦꯅꯦ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥꯗꯒꯤ ꯃꯣꯏꯅ ꯄꯤꯔꯛꯀꯦ ꯂꯩꯕꯤꯒꯦ ꯍꯥꯏꯕꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯔꯨꯅꯨ ꯄꯨꯟꯁꯤ ꯂꯩꯈꯥ ꯇꯥꯔꯒ ꯇꯣꯛꯀꯅꯤ ꯁꯤꯒꯤ ꯋꯥꯐꯝꯁꯦ ꯊꯝꯖꯅꯤꯡꯉꯤ ꯅꯨꯄꯤꯗꯤ ꯅꯨꯄꯤꯅ ꯋꯥꯔꯛꯁꯤ ꯅꯨꯄꯥ ꯋꯥꯔꯛꯁꯤꯀꯣ ꯒ꯭ꯌꯥꯟ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯔꯦꯗꯅ ꯑꯗꯨꯅꯤꯗ ꯐꯔꯦ ꯑꯩ ꯋꯥꯔꯤꯁꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯗꯒꯤ ꯋꯥ ꯉꯥꯡꯕꯗ ꯍꯩꯄꯥ ꯁꯥꯕꯒ ꯃꯥꯟꯕ ꯇꯥꯏꯃꯤꯡ ꯍꯦꯛ ꯌꯥꯎꯕꯅꯦꯕ ꯑꯗꯨ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯆꯉꯥꯡ ꯊꯛꯑꯒ ꯂꯤꯖꯈꯤꯕ ꯋꯥꯔꯤꯅꯤ ꯄꯛꯇꯕ ꯍꯦꯛ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ